ahanba oina Jiribam da Airtel ki Airfiber ki khudongchaba leire. Hadakta nauna Jiribam da Airtel 5G network activate tawrabnaba matungda Jiribam ki oina 5G speed da Airtel ki Airfiber khudongchaba leiragani. Kanagumbi khudongchaba si lawinningnabadi Jiribam ki Lakhipur near petrol pump da leiba sagapam agency da lakpiduna akupa marol khangbiba yaragani. Amadi 8794293872 asida call tawbiraktuna akupa marol khangbiba yaragani. Mbps speed da tha amada subnataki lupa Chanipana Kunmangada Airtel DTH OTT channel Airtel Xstream Disney Hotstar yauna Airtel ki Airfiber ki khudongchaba pizai. Loinana 100 Mbps su subnatagi lupa lising amaga humbuda Airtel DTH OTT channel Airtel Xstream Disney Hotstar yauna Airfiber ki kanaba si lawinasi.